ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯇꯤꯝꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯤ ꯉꯁꯤ ꯃꯥꯏꯕ ꯈꯨꯟꯁꯤ ꯂꯥꯛꯄꯤꯕꯅꯤ ꯑꯗꯣ ꯃꯥꯏꯕ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯒꯤ ꯂꯨꯞ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯀꯔꯤ ꯊꯧ ꯄꯨꯕꯤꯕ ꯑꯗꯨꯃꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯥꯏꯕ ꯈꯨꯜꯒꯤ ꯃꯩꯔꯥ ꯂꯨꯞꯀꯤ ꯃꯃꯤꯡꯅ ꯌꯥꯏꯐ ꯅꯨꯄꯤ ꯂꯨꯞ ꯃꯥꯏꯕ ꯈꯨꯜ, ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯇ꯭ꯔꯦꯖꯔꯒꯤ ꯐꯝ ꯄꯨꯖꯔꯤ꯫ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏ ꯆꯦꯕꯥꯎ ꯑꯃ ꯄꯤꯕꯤꯔꯛꯑꯦ꯫ ꯍꯥꯏꯔꯤꯕ ꯆꯦꯄꯥꯎꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯞꯄꯤꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯤꯔꯛꯄ ꯆꯦꯄꯥꯎꯁꯦ ꯑꯩꯈꯣꯏ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯈꯪꯍꯟꯖꯕ ꯃꯇꯝꯁꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯆꯦꯄꯥꯎꯁꯦ ꯄꯥꯔꯨꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯩ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯒꯤ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯞꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡꯒꯤ ꯆꯦꯡ ꯃꯨꯠ ꯑꯍꯨꯝ ꯅꯤꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯥꯏꯕ ꯈꯨꯜꯒꯤ ꯅꯨꯄꯤ ꯌꯥꯏꯐ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯩꯈꯣই ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯠꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯔꯨꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡꯗꯒꯤ ꯈꯥꯏꯔꯛꯄ ꯆꯦꯡ ꯃꯨꯠ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯒꯁꯨ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯗ ꯌꯧꯕꯤꯒꯅꯤ ꯍꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯣ ꯌꯨꯝ ꯀꯌꯥꯃꯨꯛꯇꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯀꯂꯦꯛ ꯇꯧꯕꯤꯔꯛꯄꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯈꯨꯜꯁꯤꯗ ꯌꯨꯝꯊꯣꯡ 138 ꯆꯅꯤꯃꯛꯇꯤ ꯁꯨꯗꯦ, ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯥꯏꯖꯕ ꯃꯇꯝꯗ ꯆꯦꯡꯁꯦ ꯌꯨꯝꯊꯣꯡ 150 ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯆꯥꯎꯔꯥꯛꯅꯀꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯏꯕ ꯃꯇꯝꯗ 150 ꯐꯥꯎꯗꯤ ꯌꯧꯈ꯭ꯔꯦ, ꯑꯗꯣ ꯏꯗꯕ ꯈꯔ ꯌꯥꯎꯔꯤ꯫ ꯁꯤꯒ ꯄꯨꯂꯞꯅ ꯑꯩꯈꯣꯏ 150 ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯣ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯖꯗꯕ ꯁꯨꯔꯒ ꯅꯣꯡꯃ ꯆꯥꯖꯕ ꯂꯩꯖꯗꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦꯀꯣ꯫ ꯑꯗꯣ ꯃꯣꯏꯅ ꯋꯥꯔꯤ ꯇꯧꯖꯩ, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯨꯠ 3ꯒꯤ ꯆꯦꯡꯁꯦ ꯍꯥꯞꯄꯤꯌꯨ, ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯐꯖꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯨꯝꯊꯣꯡꯒꯤ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯦ ꯈꯥꯏꯒꯠꯆꯔꯕꯅꯤ꯫ ꯈꯨꯟꯁꯤꯒꯤ ꯃꯥꯁꯦ ꯀꯦꯟꯁꯔ ꯅꯥꯔꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯂꯩꯇꯕ ꯃꯇꯝꯁꯤꯗ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ, ꯑꯗꯣ ꯆꯔꯆꯇꯨꯗ ꯂꯩꯕ ꯃꯩ ꯇꯥꯡ 3ꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯊꯧꯅꯤꯖꯔꯝꯕꯒꯤꯅꯤꯀꯣ꯫ ꯌꯥꯝ ꯐꯖꯅ ꯑꯣꯛꯄꯤꯔꯝꯃꯤ ꯔꯥꯏꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ꯫